Hello guys, ngasigi wari sisu tabada akitu zunga pokka da bai batare. Maza hat bagi wari ni sisu. Yamna tukotchaba wari ma oiga doini. Dasin harba. Ado wari se kamai toge habado mayam puna tamina raharga. Mayam puna khaminasi. Telangana gi Sagareddy hariba district ki Aminpur kauba jaga sida nongdhangi pung ahum ta selakpa adwaidani. Namichina 28 March tani hariba namichida kanna lawbagi makhol amasu taki. Makholdu mafam aduda laiba ahal amagini mahakna law lawduna nak yatta laiba yum thangnabagi thong kanna kanna thilamki makhoisu makholdu tabada pakhatna thong hangduna yengi maduda napadu masayam pakhatna leiramba thengnaki mahaki phibam aduda mayumda kausanduna su phamalamki magi nupidusu wana khangduna wan thabagi phibamda leiramki Nupaduda Rajithan Kaidorage Haidana Hanguba Matamda. Chenayan Haidaki. Magi Nupidu South Indian gi Enzangama Oiriba. Peru Ganam Haribasa, Charubadagi Narakbani Hairi. Magna Hairi Duda Yengubataragadi, food poisoning gumba, Tobasumale. Mayamna Yararoi Haidana, Rajitabu, Hospital the Bukhalaki. Rajitagi Nupa Chenayabudi, Mayam de Lehore. Nupadun Haibada. Mahaki macha humdi kaadu da tumduna lehawbani makhoisu hojikti karimta yengba tawkhidre makhoisu madu charubadagi oribara khangde haidana koigi lengkhidre na hairakibani yum thangnaba kharana changduna yengoba matamdadi ngang ahumdugi thawai yawdraba haibadi haksangdo madugi mong leramdu ukiba masado nomduna khudang paiduna mihul yengba matamda makhoi ahumdo thawai amata yawramdre ahengduda mama Rajitagi pibamdo solakpa amadi angang siramba masigi thodokse yamna sensitive oiba amane aduna yam thuna police pukoki chenayadi pakhatpana masar oiki maramdi ahing amada magi imung manungdo mangki police singsu thuna maklaktuna angang ahumdo Gandhi hospital da puhalaki maduda makoi siri haidana khangalaki bani police kaloinana chenayasu hospital aduda chatlubani mahakti pawdo tabada gyando mangbagumna tawki Loinana, police ki oinasu, thoiba thodokto, karino haiba, khangdokpa yamna darkar taki. Aduna, Chenayabu police station da puraktuna, wahang pahung chathaki. Chenayana haibada, mahak private company amagi water tank driver amani. Nungtigi chatpagumna numitusu, ungdang pung tara taba adwaida, thabak chani. Maduda mahak Sangareddy dagi, Hyderabad ki Chandanagarda pugadabani. Adugi pausu nungdang pung mapan tabada company dagi call tawraga hairakibani adumna mathangi numitta Chandanagar dagi pung ahum tabada halakpa matamda magi nupidu mabuk paiduna anaba khangaga leramki nabana kanna sulawramki magi nupina haibada mahak dinner tawbada chakibadagi haksangda kainoma torokpani dana hairi injangsu sembada changba dahidu market dagi lerakpani dana haiki Angang sing du check tawrunabana Rajita da hairamki adabu Rajita masamak laimaida wan thakebani angang du sukarimta masada phawda bagumna lengkide phaniam koina kauba ngamba tadrabada Chenaya kari tawgadabanu khangkide aduga yumthang nabagi mateng ni kibani Chenaya na liba wari du karino haibadi police su khangba ngami adabu chamam naba kharasu leiri karino habada police na hangise karigi Mahakti injang do chadribano haidana hangi mahakti chafam thoktabra loinena mana lairiba mafam du dagi water tank ta Chandanagar bok chatpa halakpa da haibatare 5 hours sangliba karigino tasengna chatkiba halakpa pung ani makhai adumaina sangadabani haibadi chathok chasin tawda pung ani makhai mo adumaina changadabani aduneba wahang sida Chanayana haiki nungthang do mahak chana ba yomdana pukhibani adubu chana bagi matam phawba phangkhide loinana nungthang dudi lambi da traffic problem naibana hena matam changthokibani hairi nupisina pakhum phaniamna wat tabada piba taragasu police nadi chingnaba hena hengalaki imung duda mioi manga leibadu ahum amana leitre aduga amana hospital da laikanaki aduga amana tekta kaidana lei matamuda police na chingnari di tekta kaidana leiriba adudani Ngaki matung da sikiba angang ahumdugi postmortem report su laki maduda makhoina sibagi maramse khauri met khaiduna hatpagi maramse piri aibadi strangulation tawraga hatpani haidana eri hauzik phawbada
ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯃꯥꯜꯂꯒ ꯂꯥꯛꯈꯤꯕ ꯀꯦꯁꯇꯣ ꯍꯧꯖꯤꯛꯇꯤ ꯍꯥꯠꯄꯒꯤ ꯅꯥꯀꯟꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤ ꯃꯁꯤꯗ ꯑꯃꯇꯪ ꯅꯠꯇꯦꯕ ꯁꯤꯔꯤꯁꯦ ꯑꯍꯨꯝꯅꯦꯕ ꯑꯃꯅ ꯂꯥꯏꯀꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯤꯍꯥꯠꯄ ꯑꯃ ꯐꯥꯅꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯒꯅ ꯍꯨꯔꯥꯟꯕꯗꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯃꯔꯨ ꯑꯣꯏꯅ ꯆꯪꯉꯤꯕꯗꯤ ꯑꯀꯟꯕ ꯏꯕꯤꯗꯦꯟꯁ ꯑꯃ ꯆꯪꯉꯤ ꯃꯗꯨꯃꯛ ꯇꯦꯂꯪꯒꯥꯅꯥ ꯄꯨꯂꯤꯁꯅ ꯐꯪꯈꯤ ꯐꯪꯂꯤꯕ ꯏꯕꯤꯗꯦꯟꯁꯇꯨꯅ ꯄꯨꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯇꯦꯂꯪꯒꯥꯅꯥ ꯈꯛꯇ ꯅꯠꯇꯅ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯉꯛꯄ ꯐꯪꯈꯤ ꯆꯦꯅꯌꯥꯒꯤ ꯅꯨꯄꯤ ꯔꯖꯤꯇꯥꯕꯨ ꯄꯦꯅꯤꯀ꯭ꯌꯥ ꯃꯔꯤꯗꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯈꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯈꯨꯗꯛꯇ ICUꯗ ꯄꯨꯁꯤꯟꯈꯤꯗꯅ ꯍꯥꯏ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯐꯨꯗ ꯄꯣꯏꯖꯅꯤꯡꯅꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯀꯣ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯃꯕꯨꯛ ꯍꯥꯟꯅ ꯋꯥꯁ ꯇꯧꯊꯣꯛꯍꯜꯂꯦꯕ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯕꯨ ꯒ꯭ꯌꯥꯁꯇ꯭रिꯛ ꯂꯦꯚꯦꯁ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯌꯦꯕ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯇ꯭ꯌꯨꯕ ꯑꯃꯕꯨ ꯄꯨꯛ ꯃꯅꯨꯡꯗ ꯊꯥꯖꯟꯗꯨꯅ ꯆꯥꯝꯊꯣꯛꯄꯒꯤ ꯃꯑꯣꯡꯅꯦꯕ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯑꯣꯏꯕ ꯃꯇꯝꯗ ꯑꯃꯗꯤ ꯃꯦꯗꯤꯀꯦꯁꯟ ꯑꯣꯚꯔꯗꯣꯁ ꯑꯣꯏꯕ ꯃꯇꯝꯗ ꯊꯥꯖꯟꯅꯩꯌꯦꯕ ꯔꯖꯤꯇꯥꯒꯤ ꯏ ꯑꯃꯗꯤ ꯌꯨꯔꯤꯟꯗꯣ ꯁꯦꯝꯄꯜ ꯂꯧꯊꯣꯛꯅꯕ ꯍꯥꯏꯗꯅ ꯔꯖꯤꯇꯥꯒꯤ ꯏ ꯑꯃꯗꯤ ꯌꯨꯔꯤꯟ ꯁꯦꯝꯄꯜ ꯂꯧꯊꯣꯛꯈꯤ ꯄꯨꯡ 3ꯒꯤ ꯃꯇꯨꯡꯗꯗꯤ ꯔꯖꯤꯇꯥꯒꯤ ꯐꯤꯕꯝꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯕ ꯉꯝꯈꯠꯂꯛꯈꯤ ꯌꯥꯝ ꯊꯨꯅ ꯔꯤꯀꯣꯚꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤ ꯂꯧꯈꯤꯕ ꯏ ꯑꯃꯗꯤ ꯌꯨꯔꯤꯟꯁꯨ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯥꯛꯈꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯆꯦꯅꯤꯌꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯍꯦꯛ ꯃꯃꯤꯠ ꯄꯥꯡꯕꯒ ꯃꯆꯥ ꯑꯍꯨꯝꯕꯨ ꯍꯥꯟꯅ ꯍꯪꯂꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯤꯕꯝꯗꯨꯗ ꯃꯆꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯔꯨꯕꯗꯗꯤ ꯌꯥꯔꯔꯣꯏꯕ ꯍꯥꯏꯗꯤ ꯁꯤꯆꯨꯋꯦꯁꯟꯗꯨꯗ ꯆꯥꯟꯅꯗ꯭ꯔꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯟꯅꯈꯤꯕ ꯂꯣꯏꯅꯅ ꯗꯣꯛꯇꯔꯅꯁꯨ ꯄꯥꯈꯠꯅꯈꯤ ꯄꯥꯎꯗꯨ ꯇꯥꯔꯒ ꯄꯥꯈꯠꯄꯗꯒꯤꯗꯤ ꯀꯣꯃꯥꯗ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯆꯦꯅꯌꯥꯅ ꯗꯣꯛꯇꯔꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯨꯊꯕ ꯌꯥꯔꯗ꯭ꯔꯥꯅ ꯍꯪꯈꯤ ꯗꯣꯛꯇꯔꯅꯁꯨ ꯉꯥꯏꯈꯣ ꯇꯣꯛꯁꯤꯀꯣꯂꯣꯖꯤꯒꯤ ꯔꯤꯄꯣꯔꯠꯇꯨꯗꯪꯗꯤ ꯂꯥꯛꯈꯤꯁꯅꯨ ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒ ꯈꯟꯅꯔꯁꯤꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝꯗꯤ ꯀꯦꯁꯁꯤ ꯄꯨꯂꯤꯁ ꯌꯥꯎꯅ ꯆꯠꯊꯔꯛꯄ ꯑꯣꯏꯕꯅꯤꯅ ꯅꯥꯀꯟ ꯑꯃꯗꯅ ꯄꯨꯂꯤꯁꯁꯤꯡꯁꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯔꯦ ꯆꯦꯅꯌꯥꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯪꯈꯤ ꯆꯦꯅꯌꯥꯅ ꯀꯝꯗꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯗ ꯇ꯭ꯔꯤꯠ ꯇꯧꯏ ꯀꯃꯥꯏꯅ ꯂꯣꯏꯅꯩ ꯍꯥꯏꯗꯅ ꯍꯪꯈꯤ ꯇꯥꯡ 18 ꯑꯃꯗꯤ 19ꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯂꯥꯎꯕ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯈꯤ ꯑꯃꯗꯤ ꯋꯥꯇꯔ ꯇꯦꯡꯛ ꯀꯝꯄꯅꯤ ꯑꯗꯨꯗꯁꯨ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯈꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯗꯨ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯄꯥꯎ ꯑꯃꯠꯇꯗꯤ ꯇꯥꯕ ꯐꯪꯈꯤꯗꯦ ꯆꯦꯅꯌꯥꯁꯤ ꯃꯔꯥꯜ ꯂꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯅꯨꯡꯗꯥꯡꯗꯨꯒꯤ ꯗꯤꯅꯔ ꯁꯦꯝꯄꯜ ꯑꯃꯒꯤ ꯔꯖꯤꯇꯥꯒꯤ ꯇꯣꯛꯁꯤꯀꯣꯂꯣꯖꯤ ꯔꯤꯄꯣꯔꯠꯁꯨ ꯂꯥꯛꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗ ꯄꯣꯏꯖꯅꯤꯡꯅꯤ ꯍꯥꯏꯕꯒꯤ ꯇ꯭ꯔꯦꯁ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯄꯣꯏꯖꯅꯤꯡꯒꯤ ꯇ꯭ꯔꯦꯁ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯗꯕꯗ ꯔꯖꯤꯇꯥꯅ ꯃꯁꯥ ꯉꯝꯗ꯭ꯔꯤꯕꯗꯨ ꯃꯔꯝ ꯆꯥꯏ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯗꯨꯅ ꯅꯨꯃꯤꯠꯇꯨꯗ ꯇꯁꯦꯡꯅ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯋꯥꯍꯪꯗꯨꯃꯛ ꯂꯩꯔꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯆꯦꯅꯌꯥꯒꯤ ꯏꯃꯨꯡꯒꯤ ꯀꯣꯜ ꯇ꯭ꯔꯦꯁ ꯇꯧꯗꯨꯅ ꯁꯦꯟꯅꯕ ꯍꯧꯔꯛꯈꯤ ꯃꯇꯝꯗꯨꯗ ꯅꯝꯕꯔ ꯑꯃꯈꯛ ꯐꯪꯈꯤ ꯃꯗꯨꯗꯒꯤ ꯃꯃꯥꯡꯒꯤ ꯊꯥ 6ꯀꯤ ꯀꯣꯜ ꯑꯃꯗꯤ ꯇꯦꯛꯁ ꯌꯥꯝ ꯇꯣꯏꯅ ꯊꯥꯅꯕ ꯎꯕ ꯐꯪꯈꯤ ꯅꯝꯕꯔ ꯑꯗꯨꯗꯒꯤ 27 ꯃꯥꯔꯆꯁꯤꯗ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗꯁꯨ ꯄꯥꯎ ꯐꯥꯎꯅꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯒꯤ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗꯅꯤ ꯆꯦꯅꯌꯥꯅ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯊꯣꯛꯂꯛꯈꯤꯕꯗꯨꯁꯨ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤ ꯇꯦꯂꯪꯒꯥꯅꯥ ꯅꯥꯜꯒꯣꯟꯗꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯝ ꯑꯦꯝꯄ꯭ꯂꯣꯌꯤꯁ ꯁꯤꯕꯥ ꯀꯨꯃꯥꯔꯤꯒꯤ ꯅꯝꯕꯔ ꯑꯣꯏꯒꯗꯣꯏꯅꯦꯕ ꯃꯍꯥꯛꯀ ꯆꯦꯅꯌꯥꯒꯤ ꯋꯥꯏꯐ ꯔꯖꯤꯇꯥꯒ ꯃꯔꯤ ꯂꯩꯅꯔꯤ ꯃꯃꯥꯡꯒꯤ ꯊꯥ 6ꯇꯒꯤ ꯀꯣꯜ ꯇꯧꯅꯔꯛꯄ ꯑꯃꯗꯤ ꯇꯦꯛꯁ ꯊꯥꯅꯔꯛꯄ ꯃꯌꯥꯝꯁꯤ ꯎꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯦꯐꯤꯌꯔ ꯆꯠꯊꯔꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯕꯨ ꯑꯦꯐꯤꯌꯔꯁꯤꯒ ꯑꯉꯥꯡ ꯍꯥꯠꯄꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯌꯥꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯔꯖꯤꯇꯥꯁꯨ ꯗꯤschꯥꯔꯖ ꯇꯧꯗꯨꯅ ꯍꯜꯂꯛꯑꯒ ꯂꯩꯔꯦ ꯃꯈꯣꯏ ꯑꯅꯤꯗ ꯇꯦꯛꯁ ꯑꯃꯗꯤ ꯀꯣꯜꯗꯨ ꯎꯠꯂꯨꯕ ꯃꯇꯝꯗ ꯑꯅꯤꯃꯛ ꯄꯨꯡꯉꯛ ꯉꯛꯈꯤ ꯄꯨꯂꯤꯁꯅ ꯅꯝꯐꯨꯗ ꯍꯪꯕꯗ ꯔꯖꯤꯇꯥꯅ ꯑꯔꯣꯟꯕ ꯑꯃ ꯐꯣꯡꯗꯣꯔꯛꯈꯤ ꯃꯗꯨ ꯇꯥꯕꯗ ꯑꯗꯨꯝ ꯇꯥꯕ ꯈꯛ ꯅꯠꯇꯅ ꯃꯤꯍꯥꯠꯄꯗꯨ ꯍꯥꯠꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯀꯅꯤ 2013ꯗ ꯇꯦꯂꯪꯒꯥꯅꯥꯒꯤ ꯅꯥꯜꯒꯨꯗꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯃꯍꯥꯛꯅ ꯆꯍꯤ 19 ꯁꯨꯕ ꯃꯇꯝꯗ ꯃꯉꯣꯟꯗꯒꯤ ꯆꯍꯤ 10 ꯍꯟꯕ ꯆꯍꯤ 39 ꯁꯨꯔꯕ ꯆꯦꯅꯌꯥꯒ ꯂꯨꯍꯣꯡꯈꯤꯕꯅꯤ ꯆꯦꯅꯌꯥꯒꯤ ꯑꯅꯤꯁꯨꯕ ꯂꯨꯍꯣꯡꯕ ꯑꯣꯏꯒꯗꯣꯏꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯗꯨ ꯗꯦꯂꯤꯚꯔꯤ ꯃꯇꯝꯗ ꯂꯩꯈꯤꯗꯦ ꯑꯉꯥꯡ ꯑꯗꯨꯕꯨꯁꯨ ꯀꯟꯕ ꯉꯝꯈꯤꯗꯦ ꯆꯦꯅꯌꯥꯕꯨꯗꯤ ꯋꯥꯇꯔ ꯇꯦꯡꯛ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯦ ꯑꯗꯨꯒ ꯔꯖꯤꯇꯥꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯆꯍꯤ 12 ꯂꯩꯅꯔꯛꯂꯕ ꯂꯣꯏꯅꯅ ꯃꯆꯥ ꯑꯍꯨꯝꯁꯨ ꯂꯩꯖꯔꯦ ꯃꯆꯥ ꯑꯍꯟ ꯁꯥꯏ ꯀ꯭ꯔꯤꯁꯅ ꯑꯗꯨꯒ ꯆꯍꯤ 10 ꯁꯨꯔꯕ ꯃꯙꯨꯄ꯭रिꯌꯥ ꯑꯗꯨꯒ ꯃꯆꯥ ꯑꯇꯣꯝꯕ ꯆꯍꯤ 9 ꯁꯨꯔꯕ ꯒꯧꯇꯝ ꯂꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯛꯈꯤ ꯆꯦꯅꯌꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯂꯣꯏꯅꯅ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯌꯥꯝꯅꯁꯨ ꯁꯦꯟꯅꯖꯕ ꯑꯃꯅꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩ ꯍꯥꯏꯗꯅ ꯌꯦꯡꯁꯤꯟꯖꯩ ꯑꯗꯨꯕꯨ ꯔꯖꯤꯇꯥꯗꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯆꯍꯤꯒꯤ ꯈꯦꯟꯅꯕꯗꯨꯅ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯄꯣꯛꯆꯔꯛꯈꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯔꯤꯂꯦꯇꯤꯚꯁ ꯐꯦꯃꯤꯂꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯒ ꯅꯨꯄꯥꯒ ꯇꯣꯏꯅ ꯆꯥꯡꯗꯝꯅꯩ ꯃꯔꯝꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯆꯦꯅꯌꯥꯒ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ
mahakti yamna naha oiri Janayana thamoi sengna nungsi hairagasu Rajitadi chahi kaya laiminaragasu mentally emotionally amadi physically connect tawbagumna adum khanjayeb mahakna nungai tabagum magi mapamgi imungsu nungai taba pokse maramdi mahaki chahi duda mina career semnari adubu Rajitadi machagi mama oidune lei tha taruki mamangda Rajita school reunion yauna bagidamakta Nalgundagi Gurakundalada chatpa matamda mahaka 10 standard ta taminarakpa Siva Kumar ga thengnarakibani adumna thengnarakpadagi hanagi thawong kayado ningsingduna close oiraki loinena sathiba mana macha lairaba mahakna physical relationship phawba leinaki Rajita da Siva na ningtamba magi apamba tawnabagi asama piba horaki makhoigi marakta yamna toina yamna tahoidaba thabak ama adum thamnaki haba tar amadi Rajita du Siva da punglup lupasu horaki Siva dagi mahak lapthokpa pamdri mahak kanagumba amagi nupini macha lairabani haijaba taragasu handaki phorokpa ihulduna kana amata ukhidri ngarang na handa thengnaba misaktugi damakta bumnamak thadoknaba mahak khalle bumnamak thadokumduna magi manakta leinaba khalaki matang sida Sivana marai amasu torki mahak na hairaki nahaki na puroiba khaknatana na sa lairi makhaidi aigi inakta lakpa yaroi angang ahum leina leina nahakpu loksun manga moyadana hairi mahak na hairidu Rajita su yari adumakni mahakna pambasu mamit tangaba mahakna wakhal amasu sagatlami plan ama sinki mahaki wakhalunduna thamoi sengba nupi amadi mama haiba wahisibu ikaiba pinabagi machako henki Rajita na pulista haijaki 27 March ki pung tara taba matamda kaisu khangjadaba Janayana thabak chatkraba matungda macha ahumbu chak pijaki aduga amamam tawduna one by one kausanduna khauri metuna hakki macha ahan hana hakki aduga atombana kona hatki mahaka yengnarubda macha singdudi asonba ngaktani karibu tawba ngamnuni mina hainari mamadi macha gi damakta thawai thaba ngami haidan adubu mama kharasu lei macha bu hatpa ngam adugum laba mama ni ba Ranjita se masina loiba natri mahak masabu masangam dabagumna food poisoning oiba saduna leki macha singsu food poisoning na siba manaba haidan numitugi pung taruk taba matamda magi plan si Siva da sutam krabani adubu nupaduna khamge habagi wakaldi khankidi mayamna hangba yaba wahangna mahakna irai laina divorce tobadi kari kai habase masi hangbe masigi paukumsu angakba mongda pirakhi mahakna haibada India da loga tanaraga tawba thabakse matam mangba oi aduk yamna akhoi matam changbadudi ai nupadudagi lapna leiba ngamoi yam thuna leminaning haba wakhalonduni ba magi je aduga angang halibagi maramsu Janayana chathokiba matamda mahak Sivaga leiminaba yanabani hairi masina takpadi mahak matam khara leiraga magi nupa hatbagi plan su leiri takpani mahakbu 3rd April 2025 Siva amadi Rajita bu phaki hojikna makhoi Sangare Digi district jail amada leiri lona makhoi ani bu jairak tipikini adubu Janayana mapa ama oina mangjari kana amatana metkhat pangam moi tawri Sangsar sida macha lejadaba kaya amale leitabana yoglakibana kayani aduga macha leiragasu accident amadagi sikhiba kayani masigi marakta Rajita di magi apamba magi damakta mashamakki machabu mamangda thamduna hatpa ngamli ngasigi taibang sida mama phawba thajaba yadrabra masini ngasigi wari haba taragadi aduna ina ngasai mamangda hajagibdu yamna tukat jagadaba wari ni habda sumba mije leitaba sunate ado si wari je akoina tare na lawrasi ado sidagidi akoi chumthoknaba honarase achumba lambida chanaba honarasi fataba lambidi thadoknaba tawsi aina fataba thaba ma tawrena khallase adubu matam pumnamakta namjala thambadudi sungoi oiroi nongma natra nongmadi akoigi asoiba aranba fatabadu mangda loina chongthorakani adu chongthorku matamdadi aina khanjarami ba aina tawgena tawrami ba mayam aing haktangi nungai ki ba mama khuding mikupdu du mangki doini punsi haije yam lobani aikoigi punsi sida asoiba amakak hek laiki matamda ijat ki wafam su leire aduga punsi mangba yabagi chance yam no wangna leiba adu iba daragadi fataba thabak se kari ki tawdoino kari da pendri no sini daina ni macha leire punna hingmina dana kotana leiba yai nusi chanana khoi manipur de kya thokan de ina sum khan ma sum bas mapalam dana anamba thokal leba sum bas leigal leba moji sathi bhai dare ko moji aduna koi manipur su thokloi haningai leite yaragadi wari se tapi raga section view
ꯑꯩꯅ ꯁꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯤ ꯐꯪꯒꯅꯤꯀꯣ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯛꯇꯪ ꯈꯪꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯕꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯗꯨꯅ ꯋꯥꯔꯤ ꯑꯅꯧ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯊꯥꯒꯠꯆꯔꯤ